ꯃꯤꯈꯨꯕ ꯃꯨꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯣꯏꯒꯅꯣꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯄꯣꯛ ꯃꯅꯨꯡꯁꯥ ꯉꯧꯕꯒ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯄꯣꯛꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯨꯡꯁꯤꯖꯔꯕ ꯑꯃꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯃꯐꯝꯁꯦ ꯑꯩꯒꯤ ꯄꯣꯛ ꯍꯦꯛ ꯂꯧꯐꯝꯗꯨꯅꯦ ꯑꯗꯣ ꯕꯥꯎꯃꯩ ꯕꯖꯥꯔꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯒ ꯏꯃꯣꯏꯅꯨ ꯖꯤꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯛ ꯌꯣꯟꯕ ꯏꯌꯥꯝꯕꯁꯤꯒꯤ ꯁꯤꯗꯒꯤꯅꯦꯕ ꯍꯥꯏꯗꯤ ꯄꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯁꯦꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯁꯤꯗꯒꯤ ꯁꯨꯝ ꯂꯧꯕꯗꯣ ꯑꯗꯨꯗꯩ ꯁꯨꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥ ꯌꯥꯝ ꯁꯦꯡꯕ ꯌꯥꯝ ꯍꯥꯎꯕ ꯏꯌꯥꯝꯕꯁꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯝꯕꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯅ ꯐꯝꯕꯗꯤ ꯅꯠꯇꯦ ꯏꯌꯥꯝꯕꯁꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯅ ꯉꯁꯤ ꯅꯅꯥꯎꯒꯤꯗꯃꯛꯇ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯏꯌꯥꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯏꯌꯥꯝꯕꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕ ꯏꯌꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯨꯝꯕꯅꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅꯤꯅ ꯍꯣꯠꯅꯕ ꯂꯦꯞꯀꯨꯝꯁꯦ ꯍꯦꯟꯅ ꯍꯣꯠꯅꯕ ꯑꯣꯏꯁꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯆꯝꯐꯨꯠꯅ ꯆꯥꯁꯟꯒꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯁꯤꯁꯤꯒ ꯄꯥꯕꯁꯤꯗꯤ ꯃꯩ ꯆꯠꯂꯦꯍꯦ ꯀꯔꯤꯒ ꯃꯩ ꯆꯠꯂꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯅꯝꯕ ꯑꯃ ꯐꯥꯎꯔꯤ ꯈꯗꯥꯡ ꯆꯣꯛꯊꯧ ꯍꯥꯏꯕ ꯂꯩꯁꯤꯗꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯂꯥꯡꯉꯦ ꯋꯥꯔꯧ ꯌꯥꯗꯦ ꯈꯗꯥꯡ ꯆꯣꯛꯊꯔꯤ ꯁꯤꯁꯨ
ꯄꯤꯁ ꯐꯖꯕ ꯑꯍꯨꯝ ꯃꯔꯤ ꯌꯥꯎꯕꯅꯦ 그냥 적당히 가란 곳에 어떻게 어떻게 안 해요? ngâu hay là cái tàu này ꯆꯣꯞ ꯆꯥꯁꯟꯕ ꯌꯥꯕ ꯃꯊꯦꯜ ꯑꯣꯏꯗꯤ ꯎꯇꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤꯕ 머리는 생각해 살보 와보 와봐 아tom 하는 김국만 말이요 광주 회의죠. 머리는 상상도 해.
ꯊꯥꯎꯁꯤ ꯃꯅꯨꯡꯗ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯦ ꯆꯦꯡꯒꯨꯝ ꯃꯥꯟꯕ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤꯅ ꯂꯥꯁꯇ ꯂꯩꯍꯧꯔꯦ ꯐꯖꯔꯦ ꯊꯥꯎ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ